ꯁꯛꯅꯨꯡ ꯎꯅꯗꯅ ꯁꯨꯃꯥꯏꯅ ꯍꯧꯔꯛꯏꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯒ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯄꯒꯤ ꯈꯣꯡꯊꯥꯡꯅꯦꯅ ꯈꯟꯖꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯇꯥꯟꯅꯔꯒ ꯁꯔꯀꯥꯔꯅ ꯄꯥꯡꯕ ꯌꯥꯕꯒꯩ ꯄꯥꯡꯖꯒꯦ ꯑꯗꯨꯒ ꯑꯊꯨꯕ ꯃꯇꯝꯗ ꯆꯪꯅꯕ ꯍꯣꯠꯅꯅꯕ ꯁꯔꯀꯥꯔꯅ ꯌꯥꯝ ꯀꯟꯅ ꯁꯤꯟꯖꯔꯤ ꯃꯇꯝ ꯁꯥꯡꯅꯗꯒꯤ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯆꯪꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯕ ꯁꯨꯝꯕꯒꯤ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯁꯔꯀꯥꯔꯒꯤ ꯂꯩꯔꯝꯃꯤꯕ ꯁꯤꯁꯇꯦꯝꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯖꯕꯒꯤ ꯁꯨꯝꯕ ꯏꯆꯝ ꯆꯝꯕ ꯐꯪꯁꯟ ꯍꯥꯏꯖꯕ ꯇꯥꯏ ꯁꯤꯒꯤ ꯗꯥꯏꯁꯇ ꯅꯤꯡꯁꯤꯟꯕꯤꯔꯤꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯣꯅꯔꯦꯕꯜ MLA ꯁ꯭ꯔꯤ ꯀꯦꯕ ꯁꯤꯡ ꯑꯗꯨꯒ ꯏꯌꯥꯝꯕ ꯑꯣꯅꯔꯦꯕꯜ MLA ꯔꯘꯨꯃꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯨꯞ ꯁ꯭ꯔꯤ ꯅꯤꯁꯤꯀꯥꯟꯇ ꯑꯣꯅꯔꯦꯕꯜ MLA ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔ ꯁ꯭ꯔꯤ ꯂꯣꯀꯦꯟ ꯁꯤꯡ ꯂꯣꯏꯅꯅ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯗꯨꯒ ꯃꯥꯡꯗ ꯂꯦꯡꯖꯤꯟꯕꯤꯔꯤꯕ ꯁꯔꯀꯥꯔꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯡ ꯄ꯭ꯔꯤꯟꯠ ꯑꯃꯗꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯦꯗꯤꯌꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯣꯏꯅꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯂꯦꯡꯖꯤꯟꯕꯤꯔꯤꯕꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯁꯥꯡꯅ ꯌꯨꯝ ꯆꯪꯕ ꯐꯪꯗ꯭ꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯜ ꯂꯃꯟ ꯄꯨꯝꯅꯃꯛ ꯂꯦꯞꯆꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯁꯝꯅ ꯁꯔꯀꯥꯔ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯅꯧꯕ ꯁꯔꯀꯥꯔ ꯑꯃ ꯂꯥꯛꯂꯤꯕ ꯑꯁꯤꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤ IDPꯗ ꯂꯩꯔꯤꯕꯁꯤꯡꯁꯤ ꯌꯥꯔꯤꯈꯩ ꯃꯌꯨꯝꯗ ꯍꯟꯖꯟꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯍꯟꯖꯟꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯒꯤ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯒꯚꯔꯅꯔꯅ ꯁꯤꯟꯕꯤꯗꯅ ꯃꯥꯏ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯀꯩꯅꯣꯗꯨꯅ ꯁꯤꯟꯕꯤꯗꯅ ꯆꯪꯈꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯦ ꯑꯗꯨꯕꯨ ꯆꯪꯕ ꯌꯥꯗꯕꯒꯤ ꯍꯥꯊꯨ ꯆꯪꯕ ꯌꯥꯗꯕꯒꯤ ꯐꯤꯕꯝꯁꯨ ꯑꯗꯨꯝ ꯂꯩꯕ ꯖꯒꯥꯁꯨ ꯌꯥꯎꯏ ꯁꯝꯅ ꯁꯤꯗ ꯂꯩꯕꯤꯔꯤꯁꯤ ꯑꯌꯥꯝꯕ ꯃꯣꯔꯦꯒꯤꯅ ꯑꯌꯥꯝꯕꯅꯤ ꯍꯥꯏꯅ ꯇꯥꯖꯩ ꯑꯇꯣꯞꯄꯁꯨ ꯑꯗꯨꯝ ꯈꯔ ꯌꯥꯎꯕꯤꯔꯤ ꯍꯥꯏꯗꯤ ꯁꯝꯅ ꯆꯨꯔꯥꯆꯥꯟꯄꯨꯔ ꯑꯃꯗꯤ ꯃꯣꯔꯦ ꯁꯤꯗꯤ ꯌꯥꯝ ꯊꯨꯅ ꯆꯪꯕ ꯌꯥꯔꯣꯏꯗꯕꯁꯤ ꯑꯩ ꯂꯦꯡꯖꯤꯟꯕꯤꯔꯤꯕ IDPꯒꯤ ꯏꯆꯟꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯟ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯑꯗꯨꯝ ꯎꯕꯤꯔꯝꯅꯤ ꯃꯔꯝꯗꯤ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯁꯤꯒꯤ ꯈꯠꯅꯈꯤꯕꯗ ꯏꯪꯊꯔꯛꯄ ꯍꯧꯔꯛꯄꯗꯤ ꯍꯧꯔꯦ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯊꯥꯖꯅꯗꯕ ꯍꯥꯏꯖꯕ ꯇꯥꯏ ꯁꯝꯅ ꯀꯥꯡꯄꯣꯛꯄꯤꯒꯤ ꯂꯝꯕꯤꯁꯤ ꯐꯥꯎꯕ ꯌꯥꯔꯒꯁꯨ ꯍꯦꯛ ꯋꯥꯈꯜꯅ ꯆꯠꯅꯤꯡꯗꯕ ꯍꯦꯛ ꯐꯥꯎꯕ ꯊꯥꯖꯅꯗ꯭ꯔꯤꯕꯁꯤ ꯀꯝꯃꯨꯅꯤꯇꯤ ꯑꯃꯅ ꯀꯝꯃꯨꯅꯤꯇꯤ ꯑꯃ ꯊꯥꯖꯅꯗ꯭ꯔꯤꯕꯁꯤ ꯃꯁꯤ ꯊꯥꯖꯅꯕ ꯀꯣꯛꯅꯕ ꯍꯣꯠꯅꯕꯗ I appeal to all the CSO of Manipur, both Hill and Valley, loinana ꯑꯩꯈꯣꯏꯒꯤ IDP ꯆꯤꯡꯒꯤ ꯖꯒꯥꯗꯁꯨ ꯂꯩꯕꯤꯔꯤꯕ IDPꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯚꯦꯂꯤꯗꯁꯨ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯁꯤꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤ ꯆꯥꯟꯅꯕꯒꯤ ꯃꯔꯤ ꯑꯃ ꯄꯨꯔꯛꯅꯕ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯗꯣ ꯃꯌꯥꯝ ꯎꯅꯕꯗ ꯑꯌꯥꯝꯕ ꯏꯆꯜ ꯏꯆꯦꯁꯤꯡꯅ ꯑꯩꯉꯣꯟꯗ ꯊꯝꯕꯤꯕꯁꯤ ꯆꯍꯤ 2 ꯃꯈꯥꯏ ꯍꯦꯜꯂꯕ ꯃꯣꯝꯄꯥꯛꯁꯤ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯒ ꯑꯣꯏꯕꯒ ꯏꯪꯉꯦ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯟꯁꯔꯟ ꯑꯣꯐꯤꯁꯥꯔꯁꯤꯡ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯇꯥꯟꯅꯖꯔꯀꯥꯟꯗ ꯃꯁꯤ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯗꯅ ꯈꯔ ꯊꯨꯅ ꯄꯤꯕ ꯌꯥꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯁꯄ꯭ꯂꯥꯏ ꯑꯣꯔꯗꯔꯒ ꯊꯣꯛꯇꯅ ꯑꯃꯨꯛ ꯁꯄ꯭ꯂꯥꯏ ꯑꯣꯔꯗꯔꯒꯤ ꯁꯤꯁꯇꯦꯝꯗꯨꯗ ꯆꯠꯄ ꯇꯥꯔꯒꯗꯤ ꯃꯇꯝ ꯀꯨꯏꯅ ꯆꯪꯒꯅꯤ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ IDPꯁꯤꯡꯒꯤ ꯏꯁꯥꯒꯤ ꯑꯦꯀꯥꯎꯟꯗꯨꯗ ꯑꯩꯈꯣই ꯄꯩꯁꯥ ꯀꯥꯞꯄꯤꯔꯁꯤ ꯍꯥꯏꯗꯅ ꯂꯨꯄꯥ 2,200 ꯑꯩꯈꯣꯏ ꯃꯣꯝꯄꯥꯛ ꯂꯩꯅꯕ ꯄꯩꯁꯥꯅꯤ ꯁꯤ ꯃꯣꯝꯄꯥꯛ ꯂꯩꯇꯕꯁꯤꯡ ꯑꯊꯨꯕꯗ ꯂꯩꯕꯤꯌꯨ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ DCꯅ ꯂꯥꯎꯊꯣꯛꯈꯤꯕꯗ ꯄꯩꯁꯥꯁꯤ ꯀꯥꯞꯄ ꯍꯧꯈ꯭ꯔꯦ ꯍꯥꯏ ꯁꯤꯗ ꯂꯩꯕꯤꯔꯤꯕ IDPꯁꯤꯡꯁꯦ ꯄꯩꯁꯥ ꯆꯪꯕ ꯌꯥꯎꯕꯤꯔꯕ꯭ꯔꯥ ꯌꯥꯎꯔꯦ ꯂꯣꯏꯅꯅ ꯉꯁꯥꯏ ꯑꯩꯈꯣꯏ DCꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯂꯨꯄꯥ 15,000 ꯐꯪꯈꯤꯕ ꯑꯗꯨꯒꯨꯝꯕ 15,000 ꯐꯪꯈꯤꯕ ꯌꯨꯝ 9,314 ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯍꯥꯟꯅ ꯐꯪꯈ꯭ꯔꯤꯕꯁꯤꯡꯗꯣ ꯑꯗꯨꯒꯤ ꯑꯃꯨꯛ ꯁꯦꯀꯦꯟ ꯏꯟꯁꯇꯣꯜꯃꯦꯟ ꯑꯣꯏꯅ ꯂꯨꯄꯥ 10,000ꯁꯤ ꯉꯁꯤꯗꯒꯤ ꯀꯥꯞꯄ ꯍꯧꯈ꯭ꯔꯦ ꯆꯨꯝꯃꯤꯀꯣ ꯑꯗꯨꯅ ꯑꯌꯥꯕ ꯌꯨꯝꯗ ꯍꯟꯖꯟꯕ ꯌꯥꯕꯒꯩ ꯏꯟꯐꯣꯔꯝ ꯇꯧꯕꯤꯔꯛꯎ
ꯉꯁꯥꯏꯒꯤ ꯄꯨꯡ ꯀꯨꯟꯃꯔꯤ ꯍꯥꯏꯖꯕ ꯇꯥꯏ ꯑꯩꯈꯣꯏ IDPꯁꯤꯡꯒꯤꯗꯃꯛꯇ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯨꯅ ꯂꯩꯒꯅꯤ ꯌꯨꯝ ꯍꯟꯖꯟꯕ ꯌꯥꯕꯁꯤꯡꯗꯨ ꯍꯟꯖꯟꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯂꯦꯝꯍꯧꯔꯤꯕꯁꯤꯡꯗꯨꯁꯨ ꯀꯔꯝꯕ ꯀꯥꯟꯗ ꯍꯟꯖꯟꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯑꯀꯟꯕ ꯊꯕꯛ ꯆꯠꯊꯖꯔꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯁꯨꯝꯕ इचम चंबा प्रोग्राम सिदा कोई सिंगी लम्हाई जब बताई कांगपोपी चुराचांदपुर कांगपोपी चुराचांदपुर ने सिंगबा मफम कया दसु सिली मरमदी मणिपुर इसी कम्युनिटी कुंट्रागा तरुक न खुंदाबा कम्युनिटी कुंट्रा तरुक सिना मणिपुर से कल्लगा लाकपनी अनु सिंग तम अखोई अमतनी हाइबगी अदुगुंबा वाखलोंदुदा चप मानना सिंग दसु तम दसु ngasi function si honorable MLA singna matang changaga mating pangnaba honajari Kangpopi gi relief camp da khoi honorable deputy CM khoi Nimsa Kipgen yawbiri duga Chorachandpur dana khoi honorable MLA Lenjamang yawbiri duga khoi honorable MLA Chorachandpur da LM Khokte su yawbiri loina khoi Honorable MLA Paulelan Haukipsu yawbiri aduna singi sinau singnasu sumaina cooperation pidana kogi kanu virtual through the saknung unadana sumaina haure isi koi punna amaga nuksinaba horokpi khongthang ne khanjar kanda ngasagi awara pa lerega su dum tanaraga सरकार ने पांगबा याबगे पांगजगे दुगा अथुबा मतमदा चंगनबो होननबा सरकार ने यमकन सिनजरी तबुदबु ngasagi Trust division naman laibadu ko na ba hona ba da IDP da laibiri ba isan ise sinau singsu duga singa masung tamgi CSO singsu mating pangbiu hajarakanda ay pun magputagasari. Thank you.